Assembly mifam sainedai azon toukhre MLA sing chattuna kuki sing unaraga wari saba ahumlak sure Meeoi humpu humdoigi missing report tourakpagi manungda khara kankhre tourakpagi sina fangkhi Meeoi kunipan mafam khangdri biren mamang thagi kunipan dagi satharakhiba 32 suba Manipur Legislative Assembly gi manga suba session gi ngasi mangani chanba numit ki business sing house da satharaba matungda session asigidamak business advisory committee na lekhiba business singi makha taba leitabadagi speaker ti hais saita bratana sainedai azon toukhre masi phawbada numit mangani chatharakhiba session asigi manungda house na resolution ani lauki lagang na bill nipan puthoraktuna pass tauki calling attention nipan khanaki star question kutrama pan lakpagi manungda ama withdraw tawraga paukhum piki aduga unstar question gi masingna nipan khaktamak lakhi ngasi aroiba numit ki nungthil gi session da opposition gi luchingba okram ipo bina discussion on a matter of public interest ki khuthang da Manipur dam hausa gi ingtappa hanjal hannabagi damak laukhatpam thokpa thabak singi matangda khananaba pukhaladuna phungdorakhiba wafam singi paukhumda home gi thabak su puiba chief minister N Biren hai MLA sing chatlaga Delhi da yauna Delhi da center yauna kuki singa unakre madugi matungda amuk Guwahati da MLA singna wari sanaba laikre aduga ahumlak suba oina hill areas committee gi chairman gi khuthangda unarubusu laire maram asina yamna thuna tangdu leitaba halakna bahona ribasida miyamna su mateng pangbiraga punna honaminasi haiki house ki leader na makhata na hai mahuksa gi ingtapge phibam tapna hanjinna bo hona jari center gi guideline matungi na chathari aduga lenga ki oina logadaba thodang sing su lauri hana Indio Myanmar ngam khai paringda kilometer 10 gi sambal khanaba honabada ayat pa leibadagi ngam khidrabasu hojikti center na kharagani haiduna thabak lokhatpa haukhre NRC gi matangda house na pass tawkhibadu house tagi opposition sing thokrabasu opposition sing yauna pass tawbuni haina laujare haiki aduga crisis management ki matangdadi state ki oiba crisis ki nate aikhoi masel gi relief camp da chingba amasung atai hiramda thorakpa crisis singi matangdani haiki amaromda ngasigi wahang paukhumgi matamda Congress MLA Surya Kumar Okramna hanglakpa wahangi paukhumda chief minister na May 3 dagi thiba khangdriba Meeoi punna 37 oirammi makhoi gi matangda missing report sing file tawnarakhi adubu khara na rescue tawba yauraga Meeoi 13 ti sina fangkhi aduga hojik phawbada mafam khangdriba Meeoi singi masingna kunipani hairaduna irang asida asopan nangkhiba Meeoi singi masingna lising amaga chamnga yangkhaimanga ni haiki Meeoi lising ama chamnga yangkhaimanga asopan nangkhibagi manungda lising ama chamri kunmapandi misamni khara hena sathina sokuna awaba taraba Meeoi singi dama compensation pinaba lenga ki policy na approve tawraga leire makoida hana CM HST amadi Ayushman Bharat health card singna konsinbasu yaure haiki amaromda MLA Kaisamega Chandran hanglakiba wahangi paukhumda home gi thabaksu puriba house ki leader na paukhumladuna hai chatharakliba irang asigi manungda miyam gi thamoi khwaidigi heda sokhan khiba thogdo ama oina mamang chahi gi July 3 ta mangkhibadagi haujuk phawba thiba khangdriba pijam hemjit amadi hijam luwang bi lenthongambi gi case ka mari lenana chenabi Meeoi manga phare amasung makhoi gi mathakta CBI na charge sheet thagatkhre haina khumkhi MLA na free movement regime gi matangda hanglakpa atoppa wahang amagi paukhumda chief minister na India amadi yumlo nariba leibak Myanmar anigi marakta chanarakhiba FMR asi kumja lising aniga kunmathoi dagini adubu matamgi matungina suspend tawduna lakpani haiki hojik masi lokthoknaba union lengakna thabak paikhatli handak center na leibak sigi internal security amadi awang nongpokki demographic structure kahendanaba India amadi Myanmar anigi marakta chanarakpa FMR lokthoknaba warep lobani haiki